Lakhipuronline puthokchaba December ki tang 15 Sagolsen numit ki Khomjinba Pao tabirasi. Ahanbada maruoiba pau. Assam gi masana sajaba gamosa geographical indication GI tag phangle. Meghalaya Assembly Mikhal gi mangoinana Rajya asigi sitting MLA ahum yauna punna MLA mari BJP da join tawkhre. Chahi ani faraklaba modutilap thaudoki matangda ngarang aroiba witness pikre. Safe Mother Art haiba thimda numinini chupna pangthokpa ahum suba state level Barak Festival ngarang loisinkre. Cyber security ki matangda mahiroi singwa bhab tahanana bagi thormama ngarang jiribam da pangthokre amasung jiribam da chathariba Mazarun Bibi Memorial Trophy Football Tournament ta ngasi Sunrise Club amadi KMYC sanaragani. Haujik mapungoiba pau tabirasi. Assam gi masana sajaba gamosa geographical indication GI tag phangle. Masigi damak geographical indication GI tag pibinaba ngasidagi chahi manga gi mamangdagi Rajya gi Directorate of Handloom and Textile na haijarakhiba dungarang GI registry gi maigeidagi sakhangche pirakre. Hiramasigi matangda Assam gi CM Dr. Himanta Biswa Sarmana harautayamba phongdokre. Lising amaga chamapan marifutarapan GI tag ain gi makhada Registry Class Kunmari gi manung channa GI number Chamga Marifutara Marida Assam gi gamosa GI tag pirakhibani. Mathang chahida pangthokadaba Meghalaya Assembly Mikhal gi mangoinana Rajya asigi sitting MLA ahum yauna punna MLA mari BJP da join tawkhre. Trinamool Congress ki HM Sangpliang amasung National People's Party gi Farlin Sangma Benedict Marak amadi Independent MLA Samuel Sangma makhoi mari BJP da yaukre. New Delhi gi Bharatiya Janata Party gi maru loisangda ngarang pangthokhiba thoramda saruk yakhiba Assam ki CM Dr. Himanta Biswa Sarmana hai MLA Singh asina Pradhan Mantri Narendra Modi gi asan bamit engbo thajabadagi BJP da yaurpani haiki. Ngarang December ki tang 13 yumsakaisha numita Session Court Silchar da Modutila rape victim gi tamak victim gi maige tagi aroiba witness piba oina witness piba gi thoramda Advocate Khangembam Bani Podona lamjing duna nongin NGO dagi Khaidem Birendro Modutila rape victim maige tagi victim gi mama mabung amadi witness ani galoinana committee asigi coordinator Mutum Gunadhona chingbasu yauduna victim asigi tamak witness piba gi thoram loisinkre. Nakal amaromda Thodok asigi matangda chahi ani pharaklaba phawbada case asigi damak lenga ki maige dagi victim asigi damak kariguma mateng khara phawba phangdri hairi hiram asigi matangda kanaguma pukchel chawba singna angamba sel gi tengbang kharadang pibiraknaba Justice Demand Committee for Modutila Rape Victim gi coordinator Mutum Gunadhon mobile number 9435105127 gi maige dagi nolukna ningsinglagli. Poinu thagi kunma thoini panba ngarang jumsakaisha numita malemgi apunba meitei lining loop ki luching purel sayon ba khuman gi lamjing makhada loop asigi masa loisang ama oiriba dulop saragi thomi singna silangduna tongbrom kaurel meitei gi sangaida mioi kunthranumna meitei gi inat lining da hanjilakpagi nifutaruk suba sari wasak parei hanbagi thorom pangthokre. Manipur ke Senapati Jila gi Khabung Karong da leiba Sani Darik Sports Complex da numinini chupna Safe Mother Art haiba theme da pangthokpa ahum suba state level Barak Festival 2022 ngarang loisinkre. Thoramda chief guest oina saruk yakiba CM Nongthomam Birena Barak Turel gi maru oiba khangnanaba amadi khangminnana bagi damak Barak Turel manak asida Barak Festival asi pangthokpani hairaduna Turel asina kangkhibada Manipur amadi Assam gi Barak Valley na poliba mafum kayada awaba tagadoribani haiki. Aikhoina ngangliba tawriba kudingmak thabak oina
सेंगना पांगथोकपा ngamnanaba honaba haibasi aikoigi ithoni miyamgi mateng amadi achetpa phirep amaga loinana thabak sing paikhatlabadi thabak khudingmak mai pakpa haibadu oigani haiba wafam sing mahakna phongdokhi festival asida tongan tongan pa bibag ki stall marfutara rom hangki hairi panbayai manipur gi senapati jila gi liai khulen village tagi ihaurakliba barak turel gi ichel asina nagaland mizoram assam amadi bangladesh phauduna kilometer 54 rom sangna chentharakli leadership punamak khanar ka aikoina pangthoi ba festival sigi madugi benefit praja da piba ngamdaladi festival pangthok gi meaning leite khal kan da aikoina masidai da karong wisade koi handak sahi dagi hongse aigna hongakibani urum many differences greenery river gi tuin gi cheliba masida ko ne khana singa sigi turel si kangba numita senapati gi praja sidoine sigi turen je kangba numita manipur gi praja sidoine sigi turen je kangba numita barak beri na chaliba assam gi area ga tariba barak river ne koliba praja sidoine sigi turen je kara digilai matakta horiba u sidagilai isings sigi turel da ngasi celebration se kara digilai matak da holiba u si digilai ne sigi sequence importance masi khangna na bidama khangmin na bidama tane koina barak river manakta barak festival porais District Skill Committee Jiribam Amadi National Institute of Electronics and Information Technology Nailit Imphal na sinduna School Amadi College ta tamlipa mahiroi singbu Cyber Security ki matang da gyan tahanabagi pandamda Awareness Program amang arang Jiribam ki kadam talada leiba Jiri College ki Auditorium Hall da pangthokre Thoramasida W Malem Ganba Chenglei DC Jiribam Dr. T.H. Randhoni Devi Principal Jiri College Amadi R.K. Bigensana Joint Director Nailit Imphal na mathangsina Chief Guest President Amadi Guest of Honor oina Dais Tafamki Chief Guest na Maira Chokatuna Thorom Hodokhi Thoramasida Jiribam da leiba College Amadi School gi mahiroi singna saruyaki Chief Guest ki warol piraduna DC Malem Ganba Chenglei na haikebada haujiki matamda miyamna Cyber Security ki maramda khangbagi tangai phataba leire aikoina nungtigi sizinariba internet asidagi cheksin batai hairaduna technology ki gyan losing khangdaba yadaba maramna asigumba awareness program asida yauduna knowledge tanchin haugadabani haina phongdokhi phangeba kanabachina karino adagi akoina amtang si importance karino adagi kai da akoina jection bang yes khangragadi akoina tumsu yamna jection na akoi tawna bagini bana jection ngai oidibadi akoina keno tawdaba akoina thajadi ngai oidaba company da sangaga card su tawna pin code hatan photana tawse shimayam jection ngai akoi akhangma phaba company da akoi private information Jiribam Higher Secondary School ki sanabungda All Jiribam Sports Association na sindunap chathariba Tarasuba District Level 3rd Division Football League Tournament 2022 Mazarun Bibi Memorial Trophy gi ngarang sanakiba match da Henchung Youth Club na Khasi Youth Club bu Panjal Taruk ani da thoikre match asida Lentin Sem Singson Ngani Bauchung Ajis Haider Nelson Singson amadi Kaminina mathangsidna Center Referee Assistant Referee amadi Fourth Referee ki thodang sing buki ngasi nungthil pung ani tabada Sunrise Club amadi KMYC team sanagani Aroibada maroiba pau amukhanna Assam gi masana sajaba gamosa Geographical Indication GI tag phangle Meghalaya Assembly Mikhal gi mangoinana Rajya asigi sitting MLA ahum yauna punna MLA mari BJP da join tawkhre chahi ani faraklaba Modhutilap thodokki matang da ngarang aroiba witness pikre
Safe Mother Art haiba theme da numit ini chupna pangthokpa ahom suba state level Barak Festival ngarang loisinkhre. Cyber security gi matang da mahiroi singwa bhab tahana na bagi thormama ngarang Jiribam da pangthokre amasung Jiribam da chathariba Mazarun Bibi Memorial Trophy Football Tournament ta ngasi Sunrise Club amadi KMYC sanaragani. Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare.